Kurumjari, Sktv'S News na sandoksari ba Manipuri pau yang biri bisung butaram muksari ahan bada maroy pau sing pangbigani. Sedasigi like Hyderabad drivers singi mafam da ikai kunna utuna kuntra tarelak suba Manipur drivers day gi thoram ngasi Manipur Press Club ki longta khol da pang thokrai. Gallantry Award Fangakraba Amadi Virnaris Yauna Veteran Yankayumdoi Ngasi Tararak Suba Armed Forces Veterans Day Lisingani Kuntaruki Thoramda Manipuri Governor na Ikai Kunab Utkray Amasung Pikpayaba Pixelaba Manipur Gingam Kayasi Fawa Senaba Ngamlata Bahibasi Matamamaki Tona Fava Ipai Kusingi Masa Masuni Hybida Ikai Ningai Haina Justice Committee Chairman Joy Chandra Kontogana Fangrokli Hozimiam the Paus and on a Pizari. Said a Sigi like Hyderabad drivers in Gimafam the Ikai Kumna Utuna contractor at Suba Manipur drivers de Gitaramasi, Manipur Press Club Kilokta hold the Pantokray, Manipur Driver Association, MDA Highway Truck Owners Organization, Senapati District Truck Union, Senapati District Truck Owners Association Amasung, All Manipur Gorkha Truck Drivers and Owners Association at Sinduna Pangtokiba, Manipur Drivers de Gitaramatuda, MDG President, Saikom Vavadon, Manipur Lengaki, Directorate of Transport ki Deputy Director, Samson Huidrom, Social Scientist Dr. Danabir Laistram, Senapati District Truck Owners Association ki spokesperson ke Adhari Amasung, All Manipur Gorkha Truck Drivers and Owners Association ke President Anil K. Kawasu Sarugyaki. Thoram Maduda, like Hyderabad drivers singi photo da, like Shukatuna Ikai Kumnabutki, Luna Sahigi in a Putokpa, Lamjelo Haida Mingtonba, Journal Amasu, Atoiba Mitungland Singer Fonki, Thoramgi Soromoina drivers singi from the gate. Sin Pamdagi Pothar Busing da Association Sing a Sigi Maike the Gay, Asamba Kudol Potsing Piduna Ikai Kumnaki, Thoramaduga Marilena MDA General Secretary KSH Sanjoina High, Mio Bamana Hingbada Nomge Oina Tangai for the Sangba Polum Sing Lamdamasigi driver Sina, Mapalam Daki Pusel Libani, Makoida Traffic Amadi Motor Vehicle Gay Stop Sina, Ayat Apan Pidak Pamatamda, Nuaita Bafawi, Driver Sina, Gari Torga Lapamatamda, Sel Oina Urabra Habasi, Hanging Bafawi, Driver Singer Si Awabaka, Mike Noraga Lak Libani Habasi, Ningsing Bafai, Drivers in a Lambida, Tenariba Kudong Tiba Amadi, or Pine Bibakat, or Wasina, Amukhana Gari Toning W Wakal forward Lak Libani. Drivers in a Mike Nariba Kudong Tiba Fibum Kasidagi, Natona Ba, Matam Kagi Mamang Highway Protection Force Tamnaba, Matam Gelangata Taknaraga Lakli. Live activity Ngasi Fawba Wafum Asi Tabakta on Tokana Tamli. Drivers in Yaifa Taranga Yumfam Oiba Akanaba Insurance Policy Ama, Langana Putopi Hinasu Sanjoina Marina Basinda Apple Toki. Diverging Bonusibio, diverging Omagis, New Bigi Pusida Sang Yadra Kodimak, Palam Degi Pusala Sangalaga, Maniputa, Minari Pasa, La Contre, Panja, Samin Terminari, Amasusian, Mapijon, Yumkas had a Pasanga Zimba, Sumama, diverging the Pusalaga, Pazagi, Yum Kudiki, John Bilibini, Masu, Karigi, diverging La Pamatamda, I Undina, Tarfika Motorbekan, and Nakoja Ayana. Dang Torogan Amo, every kilometer could get outpost of them, outpost of them, come up with types, find out what which is the arm the Vadigi, diverging the police Nung Tomayara. Diverging Pamom the Palaga glass Kai Pusuyare, Amukta, Chumama, Tolan Todosum Toy, Masi, Matunadi, Ton, Bigano Haina, Masi, Marilyn Water, upon the money, hygienic. Upon Lambda, October State, Rataka, country, Mayam, the Koigi, Zakopam, the diverging in the Matako insurance, policy, Mams, Makogi, Potoki, diverging in the Motoy, special Oiba, Yam the Maru, but Totayatramasi, and Halaga, insurance policy, about the Potoku, Lamilanga, or in Topakanda, Aso, upon Europa, Shivana, Yorkanda, Manipur Driver Association, Namjamati, and Krapanga, Sinatana, Atoba, diverging have a policy, and Talati, Massimati, Ayam, Tuna, Atumatana, Putuani. Contractor Suba Drivers Daily Sini Kuntaruk Ngasi, Jiribam District Oinasu, All Jiribam Road Transport Drivers Union, AZRTDU Nasinduna Jiribamge, PWD Guest House the Pangtokray, Manipur Miamge Sena Sanabagi, Hiram Dagi Hauraga, Hingbada Tangai for the Sandraba Yadra, Polam Sing Manipura, Pusinduna Laliba, Drivers in a Matauta Buda, Tawai Katokiba, Driver Taratrokima from the Lesukatolika Kumnake, Toram Gamari Lenana, AZRTDU Vice President S. Pratam Hakivada, Manipura Hingliba, Equipumana, Selisari Ba Mayamase, Driver Isininausina, Tawai Kubak Tahaptuna Singing Lambi Sing Foguna Purapudage, Equina Pangnibane, Makoina Katoliba, Yarum Dravadi, Manipura Sakotpagi Lamzel the Fauba Yauba Fangnam Loy, Adubungasisu, Drivers in the Awaba Kudong. The Busing of the Mug, Tengneri,
Maram aduna ngasi driver singi numit asi khakta natana matam punamakta driver singbu nungsibiyo amadi mating pangbiu lanai oiba nungaitaba amadi karigumba saunaba khara gidamakta driver singda akiba piba phaba punba amasung garida akai toi thon bana singba sing tobigano haina appeal tawki Lambi mapanda sidaga tarba akoi khundasi ase driver sibu nungsibiu amadi akoi driver ki male masida khwaidagi pipa community amani haina Launching Lodana, Kaba community as a Nailagati, Jasa Himasunama. Aku nanti tiba aku nak cari bawa medicine, tiba tiba pulau saya. Lalu sila pulau ka, cipani harus saya, cari harus saya. Asyik public sila, fokus tanani. Lalu saya, aku public ka, asal tadi nusinala, relation pamjama community yang mana, aja ni. Gallantry Award Fangakraba Amadi Virnaris Yauna Veteran Yankimdoi Ngasi Tararak Suba Armed Force Veterans Daily Sini Kuntorki Thoramda Manipuri Governor Ajay Kumar Valana Taram Uktun Ikai Kunab Utkray Laibaki Todang Noramba Veteran Ex-Serviceman Amadi Imung Manung Singda Ikai Kunab Utki Ngasi Peles Compound Laiba MSF DS Pangtoki Thoramadu Manipuri Governor Ajay Kumar Vala Chief Secretary Punit Kumar Goyal Chief Security Advisor Retired Lieutenant General Konsum Himalaya Manipur Police ki makok thongba officers sing Armed Force amadi Paramilitary Force loinana Tongju Assembly Constituency emulates Biswase Susarugya ki Thoramga Mari Lenana Governor Ajay Kumar Bhalana haikibada Armed Force Veterans singna laibak asigi apunmagi saktam Democratic Values ngakpada kathokpaga loinana laukiba thodang nahuna na ningsing halle India gi apunmagi saktam ngakpada Manipur gi Veteran Ex-Servicemen singna laukiba thodang amadi ngasingasingma mathau pangtholba personnel singna lauriba thodang singbu Governor singthaki Armed Force Veteran Ex-Servicemen Amadi Virnari Singidama Laingaki Maikedi Healthcare Support Pension Resettlement Amadi Skill Development Yauna Piribu Kudong Sabu Kudimak Matamsana Fangana Ba Asset Power from Thamki Thoramga Mani Lena Manipur Chief Secretary Punit Kumar Goyal Gi Maikedi Gisu Armed Force Veterans Singna Lokiba Thodang Nahuna and Ningsing Dune Kai Kumnaba Wafum Hongdoki Indian Armed Forces have demonstrated exemplary professionalism through successful missions and operations aimed at safeguarding national security and maintaining peace and stability. Op Sindoor is the recent one, just for a mention. These achievements reflect their high level of preparedness, strong coordination and unwavering commitment shaped by the experience and leadership of our veterans. Government of India remains deeply committed to the welfare of serving personnel and veterans. Continued efforts are being made to strengthen healthcare services under the Ex-Serviceman Contributory Health Scheme, ensure timely delivery of pensions, including one rank, one pension, promote resettlement and skill development, and extend support to the families of soldiers and veterans. Pikpayaba Pixilaba Manipur Gingam Kai Asifaba Senaba Namlata Bahibasi Matamamagi Taunafaba Ipai Pusingi Masama Suni Hibada Ikai Ningai Ore Haina Justice Committee Chairman Zoy Chandra Kontok Jamna Fongdorle Wapamasi Justice Committee Asifawada Tijalaga Lakpada Fanglapa Anglo Manipuri Ward Saruyakiba Atabu Singi Photo Amasung Maming Singyauba Wall Calendar Masenglaba Kanglagi Life of Nenda Fomoga Marilena Fongdokibane Justice Committee Chairman Zoy Chandra Kontok Jamna Lusingba Timamana Kanglada Laiba Ibudo Pakang Bamasung even though Yasna Anigi Mafam da Tony Taramatung calendar du Fonki Taramaduga Marilena Zoy Chandra Kontok Jamna High Nasi Fong Liba calendar Sina Horak Liba Lamda Masigi na Hasingda Mama Lebak Nung Sibage Itil Hana Pahon Bangam Lagani Matamamada Aikogi Ipai Pusina Lebak Asi China Yona Sanoklam Bagalona Tripura Yauna Kavo Valley Amasung Varak Valley Se Aikogi Lam Orami Habigi Wari Simbul Ngasigi Mirol Singna Nainafam Toi, Nasidi, Manipurasi Pipayaba Pixelaba Matunda, Manipur Ngamkay Amasung National Highway Sing Fawa, Senabangam Dre, Matamamada, Kantoramba, Maitay Sing, Nasidi, Tampaktagi Hendopangam Dre Habasi, Layukraba, Ipai Pusing Adugi Masama Suni Habit Ikai Ningani, Manipur Giladiba, MLS in a Sing Tamanigi Marakta, Yantinabagi Maruhun Bamaunda, Anemataki Politics Tauridabani, Miang Mihut Oirabadi, Mihutki Wahanto Kanga, Asumbada Yumpam Oiba Tabakta, Wadabani Haiki. ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯃꯛꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦꯕ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯋꯥꯈꯜ ꯆꯨꯞꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯦ ꯏꯄꯥ ꯏꯄꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯉꯝꯈꯩ ꯉꯥꯛꯑꯝꯃꯤ ꯏꯄꯥ ꯏꯄꯨꯅ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯟꯗꯣꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯔꯝꯗꯝꯁꯦ
ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯦꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ lamdam asida lisangsina pangthoktuna lakliba mikhal asi asengma mikhal nate masidi mitrangi mikhalni senja thumja minam sori tawduna miyambu leiba yonba yana ba lalon etik tawba yaba mongi mikhalni masi athuba matamda semdok hogdrabadi aikoi miyamgi tungi laibuk lepada awaba magnagani haina Manipur Youth League Mayol gi president Asem Prince na phongdorli onung mamangda leiba Manipur Youth League ki mayai loisingda pangthokpa pawgi mifam amada Asem Prince na makata na hai sahi amasumna Mayol na sathagadaba politics aikoi gi anoba langon gi vote politics vote for national regeneration haiba wakhalonda mass awareness campaign ama lakadariba January gi tang 13 gi ayuk pung 10 taba matamda Manipur University gi auditorium da hogdoklagani campaign asigi mapung ba wafamna hojik lairiba phibam asida aikoi gi khunai asi hingbana targana siba haibigi langdai da lairi toan ba makal gi wathok lanthok kyana maram oiduna aikoi asi lengba otpa yadana lairi tholiba irang asi ngasi fawba lenga asina warusin porapngamdri India gi fundamental rights gi article 19 gi matung amadi masigi manung sana lairiba right to free movement fawba phangmangam dabana miyam gi hak khongaw nari masi punamake haurofam lenga pairiba singna mating thongna mathau pangthokpa ngamdabadagini maram maduna lamdam masida afaba mating leiba lenga ama thambangam drabadi leibak asida naha sing amadi miyam gi tungi laibak kari oigadage lamdam masida lairiba miyam humna politics khangnaba mayolna asingba khokthang asi paikhatpani lakadoriba state assembly mikhalda free and fair oiba mikhalgi kanon ama ohenaba sahi ama sumna pangthokadaba campaign asida mahiroi lupsing ima lupsing CSO senior citizen amadi intellectual singsu sarugyabi haiki Lagliba January tang 13 irai namit insolation aniga ulga taruki pung tara thawa matamda Manipur University da laiba auditorium da Manipur Lulikna chahi ma chupna chathazar kadaba anoba langongi board politics board for national regeneration haiba thimasida aikoi hogdokpagi thoramam khak pangthok jagani haiba thoramasida lepa miyamna saru yabiyu amadi akhang ai sing amadi politics ki hiramda sensuriba miyoi khudimakna saru yabiyu haiduna mayol apel tawjabani mayol gi campaign asigi mapung oiba maramdi ireba iramdam ifrubasi khagimam yorba phibam leire punamoksigi hawrpham thiru matamda politics ta miyam khumna saru yabam thoi habase ekoi punamna phangmin drabadi Manipur gi tunglamchat ama leiroi habase mayol na thajabo loina miyambu amadi mahiroi sing naha singbu political socialization taroknabagi politics bu khangmin narnabagi pangthok jagena koisam sajabani Handak ireng liangmai khulda kukilen haina thajilamagi thongadu Myanmar da base of bala lolup singi ka hen balusu da ba thongni haina Haumi Youth Frana Maral Sirikli iramsigi matang da Frana sigi General Secretary Thadorpa Cherolamana hai Manipur gi tampaki miyamna thinariba phibam asimak singi lamdamdasu mayungna rakpa yabagi akiba leibana chingda khundariba yellow phurup singna kuki khulai paiba singi mayokta ihau sagalakpagi mami taba horaklei kuki khulai paiba singna maning tamnabagi damak logi wangmada sembaliba German Tiger Road ta athingba thamlakpa popi thabagi mayokta leirakpa amadi kuki khulai paiba singi camp sabe yaro habagi kholau kya lawba horaklei masina maram oraga handak ikhang khangudana ireng liangmai khulda Yakai Tingai Bato Alam Badanatana, Kulgi Chairman da Aki Kang Pidam Ki, Satarki Patongadu, Miang Maktani, Kaiba Yaroi Daba Manipur Gi, Namkay Si, India Langana, Yoktura Tamliba Kuki Kulai Five Karana, Hanjan Temsing Bahonaragli, Masida Yenguna Lady Basuki Nungi Hanto Karino Habasi Hangai Oi, Central Force Game, Mamamukta Kuki Kulai Pipasina, Ireng Liangmai Kulda, Satakiba Kahan Matonga, Karigumba Action Amata Lokata Habasi, Libak Tibane, Sing is Sana Kangunga, Tampakisana Kangunga, Kennedy Karigino, Asigumba Tongasina, Lamdamasigi Yellow Purup Singbu, Tawai Dabadagi, Amadi Madugi Mami Sauna Tare, Manipur ing tapa porangnabagidamak India Langana, Asan Miran Naibagi Wakal Tadokuna, Manabamin Yengba, Amadi, Yellow Purup Sing Ikai Kunagadabani Haina Serola Sinamakatari. Stelangana Ireng Puilong Naga Velesta, Lamgi Wahogdagi Toliba, Irang Asi Matam Sana Losinaba Warishinama Poraknaba, Tabalokat Piohina, Zeliangrong Baudina, Puning Singshilagli, Nasi Zeliangrong Baudi, Assam Manipur, Amasung Nagaland ki President, Nang Thaudai Gonmain of Project Piduna Tador Kibaserolamada, Ireng Naga Velesta Tokniba, Watokasi, Ningtina, Nakal Animak, Waris Hanaraba Matam the Warishin Purakani Tazai, Lairiba, Lam Amadi, Masigi Ngamkai, Lairiba stakeholders sing Waris Haraba Matam, da Amadi, Wakal Taminaraba Matam da, Watokasi Loshin Mangangani, Zeliangrong Baudina Hosik Oriba, Piba Masida, Irang Toktanaba Honda say,
Jelerong Furup asi Mahusage, Santi Pam Amadi, Haiki Wangak Pa Punahimina but the Tazaba, Irang Amadi Watoki Pam the Ba, Furup Amani, Lengak Nasu, Furup Singi Marta, Yenaba Laitanaba, Tabak Pakapiu, CSO Gi, Lusimba Sinasu Warushin Paranaba Amadi Santi Tamnaba Honamina Sihan Apil Toki. Paugi Martan aten Brem Tang Lominasi. Babina Multi-Speciality Hospital na Lemjabi Self-Help Group ka kutsam na duna free health screening OPD camp ama pangthok jagadawri. January ki tarik 18 thang janumit ki ayupung 10 dagi hauraga nungthil gi pung ani fauba ningthaukhong ward number 13 gi community hall da laying jagadawri. Hernia, gallbladder amasung appendix kamari leina ba leina, piles and fistula, breast lumps asina chingba mathakta panjariba layung sing asigi damag makhada pizariba phone number asida call tawbiduna tanabiyu. Hi everyone, Northeast ahanba oina pangthok jagadoriba Tech Sprint Manipur 1.0 haina mingthon jaba AI da yumfom oiba hackathon ama lakliba January gi tarik 15 dagi hauraga 13 phauba numit nini chupna pangthok jagadori. Hariba hackathon asi Department of Information Technology, Government of Manipur amadi Manipur State IT Society anina khutsamnaraga senjabani. Knowledge partner na Manipur Technology Innovation Hub ni. Hackathon asigi theme na Artificial Intelligence for Governance, Startup and Social Impact. Pangthok jagadoriba mafamna IT Special Economic Zone, Manipur Manipur ni. Hackathon asida students, startup, IT entrepreneurs of Manipur or native of Manipur working outside Manipur, amadi students from outside studying in Manipur singna saruk yabagi khudong chabasu pizari. Makhada pizari ba QR code asi scan tawbiraga form 1000 biba yagani. Form 1000 bagi aroiba matam January gi tarik 10 2026 ni aduga registration fee na sukna tagi lupa chani khaktani. Akupa marol gi damak makhada pizari ba number sida contact tawbira pa yagani. Manipur bu artificial intelligence kilamda malem gi thakta bukhatna ba hotna bada mayam sa saruk yabiu. Break matung da makada ba pausing pijari. Lambi da kangon kaini gari thori ba singi mathakta Imphal West District Transport Office na mapung iba thodang lawrga kwa Kaitel Police Outpost mamang da drive sa krai. Kangon gi wang da gari thorok pamiyai satret hen bada e salan kaktuna fine 10 krai. Gari masa thori ba singna helmet upta ba sahi sudri ba angang sina gari thoba madi gari gi mathok ta ba se sang sing sudana sathok sasin tori ba singi mathakta ngasi. Kwa Kaitel Police Outpost gi mamang da drive adu sathaki bani. Drive adu da kangon gi wang da gari masa thorok pa gari gi thoba gi driving license yaw da ba helmet ulap ta ba makhong mari pan ma gari sing da loan Yadava tinted film Napa Amadi, say sang Sudana Gari Torpami Shatred and Fagapangam K. Learning a helmet Uptana Gari Masa Torpamadi Gari Matotaba, documents sing sooner Yorktaba Muika, Isalan Kapukalina Makata and Kangungi Wang the Gari Togdanaba, Nintina Pautak Piki. Drabadu Gamari Lena, Infal West District DTO Cage, Sanjib Kumana High, Manipurda, Gari Toriba Muisina, Kangungi Wang with the Gari Toba Amadi, Sahi Sudriba Angang Sina Gari Torpadagi, accident Topaki Sangasi Nomonomugi Wakalakli. Asingumba Kayasi. Thingna bahona bada Imphal West District ke DC ki staff motor vehicle Imphal West District ke traffic control police Kwagatel police outpost ki personnel singa kusam narga drive asi satha bane gari masa thori basingna kalon kaina amadi helmet uptana gari thobugi chana biasi thadok sei loine na sahi sudriba angang singna gari thobugi chang wangkhal ko maramna thoning da thodok kya thorok pa yai maram aduna gari masa thori basingna yari ba makai helmet uppa kaubi gun amadi sahi sudriba angang singda mama pa oiba singna su gari thobugi ayaba pibi gano ngasi pang chathari ba drive asi makata na tongan tongan pham the Susata Kigani Hana Mahana Makata Ki. District Administration, Traffic Police, Transport, Police, SP, combined team moina, koi nasibi enforcement drives doctor ni. Aham moina koi Kaitel outpost ke doctor hai arti chalan hai mana koi public na gari thong tamda helmet season adaba adagi seatbelt season adaba any traffic offences puri ma koi action jaraga koi chalan thokdai uni Manipuri Students Federation MSM na lisingani kunmangagi May 32 da Manipur ki Governor Ajay Kumar Valayo na mari lenaba authority singda aiba serol bisin khrabasu thabakta onthorok tabadagi MSM na sei adugi November 32 dagi maheroi sing amadi miyam ga puna khongjang sangsimda hoki
ngasi makha sathar poina toan toan bi school singa madi miam tin ba kaithel singda khongjang makha sathar po loina ngasi Imphal East district ke manung sana leiba lamlai kaithel ge imai bel singa madi akoi bida leriba ima maira pai bi madi naha kya galoina human sen semduna kholau kya lauki ngasi khongjang atuda Manipur lon bu ngak sen biduna Manipur ki saktam kan biu Manipur lenga na muthat kraba Manipuri lon da tamlamba maisang sing amuk hana hingat halu lenga ki thodang loi singna athu mutamda lon gai amadi lon ho rol puthok piu tamna lairik kudimak Manipuri londa phangan biu haiba kholau kya lauki mahirinup asina sangsin liba khongjang asi miam sogot piu haina apel tauri MSM na sangsin liba khongjang asi lengak na thabakta onthorok triba fawa makha na sangsin thigani hairi lamdam sugi part singda sakta balak liba lamkoi usek sing lang thaktuna fabgi thabak lepiu miyang gi mateng yaudana department khaktana lamkoi usek sing kanma ngamloi haina kaksing forest range ki range officer Huidram Sundarna phongdokrai ngasi ayuk thawal forest division ki DFO Dr Laisangthem Jisili gi mideng makhada kaksing forest range ki range officer Huidram Sundar gi lamsing makhada forester H sanamatumna lusingba kaksing range amadi palel bit office ki apun matimamana kharung part ki turel mamagi mafam singda usek fan of thalamba lang tara mari rom phagat ki bagal na nomai paijan usek fan of honor ba mioi singsu drive lapo ubadagi sen khari ngasi akhana ba drive adu gamari lenena kaksing forest range ki range officer Huidram Sundar na phongdo kibada lamlaki usek sing kanabagi pandam da forest staff singna leptana sathar pa drive ki manung sana ngasi su kharung part ki turel mamai area da paktana na lang thaktuna amadi nomai kaptana usek sing far habagi akanu pawma phongmodagi drive sathake maduda lang tara mari rom phagat ki bane hairi One Forest Division na Lieutenant Sathar drive amagi manung chan ba oina ngasi ju kaksing range ki kharung pat jaga gi manung chana leiba turen mamagi jaga kharada staff sing na kaksing range samadi palen gi bit office ki staff sing ga punna drive thabada maduda thamba usiak lang tara mari rom phagat pangam khre department side gi haijening badi forest department khatana ju masumaina tawon che praja gi support jaw ding amoi department na laga lang phaboi mohta praja mayam na bhap tabiraga lang thakpa tokpiraga miram de parak lang koi usiak sing jibu nusi biduna sakhang makhang ba mafam ama oinaba tourism attraction changakna bagi damakta support to biu haina department ma kai de appeal lujari afaba sanaroi kya puthoktura lamdam asigi mingchat purana bagi pandamda Manipur ge haukiba international footballer loitongbam asala tana Aditi Sauhan Foundation ga kusam naduna sahi tare tagi tarani thoi fawgi manungda leiba nupi masa singoi ba numit mangani sumna sathagada ba football coaching amangasi hokdokrai punna nupi masa sanaroi nipu nithoi romna sarug yaduna yaripok top sing thada leiba kaisam turf ground sathagada ba football coaching hokdokpa duga mari lenana international footballer loitongba masala tana phongdokibada sana khonabgi lamda Manipur bu malemgi miyamna sakhang liba sidagi hena afaba sanaroi kya puthokna ba honabada grassroots tagi sanaroi sing semgatpa mathau tarakpagi coaching asi ahan wena sinbani afaba sanaroi amamam oina ba honabada akhang kan baga loinana kana honaba mathau tai masida sunatana mama mapa oiba singnasu masa singda puning thogapagi tangai fadaba chawna lei sanaroi singnasu makoi na sanari ba masana aduda mai pangna sanana ba honaba tanatana mahi masinda su thawai yawba ngamna ba honaga dabani haiki Horai ba angang sing se moida ai platform ama pining bai tare taseng na ga ti ai si kungang jidai le kai jidai horak pane adugo nupi footballer se ithok tholak bu udaba adu ai jo hoji already ai retirement gi planning gi tawjari aduna ai gi tungi punsida moi gi damakta platform ma tv ga moi opportunity pining ba gi damakta ai si football festival ja start tawjabne India team da akhoi Manipur ma sa ngak tane ayamana sanai je aduga akhoi Manipur ma sa se am talented oiba player ngakta ayamana thoi aduga akhoi gi lambi ma yatpa ngamdaba aduga taseng na ga di Manipur da koi je sanabu sanaradi like se ka so thauba aduna si gi aingona thengna gi awa ba je hurei ba youth sing jida thengna dana bagi damakta ina ani makse satpa yana bagi damakta ai hona jabne ai ta sumaina koi ai different asarta gumba mana sagi India gi represent tongna ta captain go wala sanabu matungda prithvi gi atopa fau player kya ga fight to ga tare magi talent sing je koi han to ga la ga koi sumaina ro ga koi ground ga kuma ga
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯗ ꯃꯥꯒꯤ ꯇꯦꯂꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯦꯡꯅꯔꯤꯕ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗꯗꯤ ꯑꯆꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯨꯔꯛꯀꯅꯤꯅ ꯑꯩꯅ ꯈꯟꯖꯩ ꯑꯦꯅꯤꯋꯥꯏꯞꯁꯤꯒꯤ ꯃꯣꯇꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯋꯥꯅ ꯇꯥꯔꯒ ꯂꯩꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯐꯣꯔ ꯍꯣꯞ ꯑꯅ ꯏꯔꯥꯡ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯔꯨꯛꯇ ꯆꯠꯂꯒ ꯑꯉꯥꯡ 200ꯃꯨꯛꯁꯦ ꯑꯩꯈꯣꯏꯅ ꯀꯚꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯒꯤ ꯐꯨꯠꯕꯣꯜ ꯂꯣꯏꯅꯃꯛ ꯌꯦꯜꯂꯒ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯊꯥ 3 ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯔꯨꯛꯁꯤꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯒ ꯑꯐꯕ ꯑꯉꯥꯡ ꯈꯟꯒꯠꯂꯒ ꯑꯩꯈꯣꯏ ꯕꯦꯡꯒꯂꯣꯔꯗ ꯑꯩꯈꯣꯏ ꯑꯉꯥꯡ 3ꯃꯨꯛꯁꯦ ꯉꯁꯤꯐꯥꯎꯗ ꯁꯥꯟꯅꯍꯟꯈ꯭ꯔꯦ बिहार के पटना लेबा पालीपुत्र स्पोर्ट्स कॉम्प्लेक्स था असगी निपान की 13 फाव पांगथोकिबा 13 सुबा नेशनल जूनियर क्रॉस चैंपियनशिप लिसिंग 19 किलोग्राम 85 की कांगता मणिपुर की मोरांगथेम निकेतन गोल्ड मेडल लोबंग नखरै माग थौबाल डिस्ट्रिक्ट के खांगबो पार्ट 2 मैसनाम लाइकाई मोरांगथेम टिकेन अमदी अनिता अनिगी मसा नुफाने ममांग तोआन तोआन इवेंट क्यादसु मेडल लौरकपद नतना एशियन यूथ गेम्स ता सरुक यारुबा सानरुइने माकी गोल्ड मेडल लौरकिबा असिदा यूनाइटेड जुडो एकेडमी खांगबो की माइकेदगी हराउ तरांबा फोंदोरपगा नतना मसीगी मथक्ता मतुंग तारकपदा लाकपा चांगदनब क्यादा माइ पाक्तुना मणिपुर गिमचेत पुरक्पा ngamba ओरेसनु हाइरि अरोइबदा मरोयो पाउसिम मुकन फंबिगनी स्टेरसगी लेखिद्रबा ड्राइवर सिंगी मफम द इकाई खुनब उतुना 53 लक सुबा मणिपुर ड्राइवर्स डे की थोरम ngasi मणिपुर प्रेस क्लब की लोकता होल द पांगथोखरै गैलेंट्री अवार्ड फंगख्रबा अमदी वीर नारिस यावना वेटरन यांखैम दोई ngasi तरारक सुबा आर्म फोर्स वेटरन्स डे लिसिंगनी कुंतरु की थोरमदा मणिपुर के गवर्नर ना इकाई खुनख्रै अमसुंग पिकप याबा पिक्सेलबा मणिपुर की ngамखै असि फावबा सेनबा ngमक्तबा हाइबसि मतम अमगी थौना फबा इपाई पुसिंगी मसा मसुनि हाइबदा इकाई निगाई ओइरा हाइना जस्टिस कमिटी की चेयरमैन जोचेंद्र कोंथोंजन फोंगदोरकली हौजिक फावबीनदि SKTV न्यूज़ संदोक्सबा मणिपुरी पाव मतांसनो सिंजरे मणिपुर मियांगी पुंसिदा ख्वाइदि मरुइबा लेबा असिगी अमदि मालेमगी ओइबा इ पावसिंगदम SKTV न्यूज़ मिलिंग तादु लेबियु पाव यंगबिरु सुंगम कन खुरुमजरी